ꯅꯤꯡꯊꯧꯈꯣꯡꯗ ꯃꯩꯇꯩ ꯃꯔꯤ, ꯀꯥꯡꯆꯨꯞꯇ ꯑꯃ ꯍꯥꯠꯂꯝꯂꯦ꯫ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯍꯥꯠ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯂꯥꯟꯃꯤꯒꯤ ꯕꯐꯔ ꯖꯣꯟ ꯂꯩꯈꯣꯝꯅ ꯄꯜ ꯊꯤꯡꯕꯒ ꯃꯥꯟꯅꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯍꯥꯠꯂꯦ, ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯁꯣꯟꯅꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯈꯨꯜ ꯃꯨꯠꯅꯅꯕꯒꯤ ꯂꯥꯡꯖꯪꯁꯤꯡ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯃꯩꯇꯩ ꯈꯨꯜꯉꯥꯛꯄ ꯑꯃ ꯑꯃꯁꯨꯡ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯃꯔꯤ ꯃꯤꯌꯥ ꯊꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯁꯤꯅ ꯐꯪꯈꯤꯕ ꯃꯩꯇꯩ ꯈꯨꯜꯉꯥꯛꯄ ꯑꯗꯨꯒꯤ ꯃꯔꯩ ꯀꯨꯀꯤꯁꯤꯡꯅ ꯀꯛꯊꯠꯂꯝꯂꯦ꯫ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯥꯞꯁꯤꯟꯕꯗꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯣꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯅ ꯁꯤꯈꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏꯗꯨꯅ ꯃꯈꯨꯠ ꯇꯨꯕꯨꯟꯅꯔꯒ ꯄꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯥꯞꯁꯤꯜꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯅ ꯇꯥꯔꯕ ꯇꯨꯡꯗ ꯂꯨꯄꯥ 500 ꯆꯞꯄꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯁꯤꯜꯂꯝꯃꯒ ꯊꯅꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯇꯩ ꯃꯔꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯑꯣꯏꯅꯥꯝ ꯕꯥꯃꯣꯟꯖꯥꯎ ꯆꯍꯤ 63, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯣ ꯅꯣꯀꯨꯜ, ꯃꯆꯥꯅꯨꯄꯥ ꯑꯣꯏꯅꯥꯝ ꯃꯅꯤꯇꯣꯝꯕ ꯆꯍꯤ 38, ꯊꯤꯌꯥꯝ ꯁꯨꯃꯦꯟꯗ꯭ꯔꯣ ꯆꯍꯤ 53, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤ ꯕꯥꯕꯨ ꯑꯃꯁꯨꯡ ꯊꯧꯅꯥꯎꯖꯝ ꯅꯕꯗꯤꯞ ꯆꯍꯤ 39, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯌꯥꯝ ꯀꯧꯏ꯫ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯩꯇꯩ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟ ꯆꯍꯤ 19, ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯏꯅꯥꯎ ꯀꯧꯏ꯫ ꯃꯍꯥꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯉꯥꯛꯁꯥꯕꯝ ꯊꯧꯅꯥ ꯆꯍꯤ 10, ꯑꯄꯣꯛꯄ ꯍꯤꯔꯥ ꯀꯧꯏ, ꯆꯤꯡꯃꯩꯔꯣꯡ ꯂꯩ ꯏꯪꯈꯣꯜꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯁꯣꯛꯂꯕ ꯈꯨꯜ ꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯀꯥꯡꯆꯨꯞ, ꯀꯗꯥꯕꯥꯟ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯕ ꯃꯩꯇꯩ ꯈꯨꯜꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯗꯨ ꯅꯪꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯇꯈꯦꯜꯂꯝꯕ ꯃꯅꯣꯔꯟꯖꯟ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯔꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ 2 ꯍꯥꯠꯄꯒ ꯂꯣꯏꯅꯅ 4 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯨꯝꯃꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯆꯍꯤ 42 ꯀꯧꯏ, ꯃꯣꯏꯔꯥꯡ ꯀꯨꯝꯃꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯉꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯨꯔꯛꯂꯒ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯒꯤ ICUꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯁꯪꯒꯣꯝ ꯁꯤꯅꯥꯝꯀꯣꯝꯗꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯂꯩꯈꯥꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯡꯖꯝ ꯏꯅꯥꯎꯆꯥ ꯆꯍꯤ 23, ꯑꯄꯣꯛꯄ ꯏꯅꯥꯎꯇꯣꯟ ꯀꯧꯏ, ꯄꯥꯡꯒꯩ ꯀꯩꯊꯦꯜꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯐꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯅꯣꯔꯊ AOCꯗ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3:45 ꯇꯥꯔꯛꯄꯗ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯃꯅꯤꯡꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁꯪꯗꯨꯅ ꯂꯩꯕ ꯃꯄꯥ-ꯃꯆꯥ ꯌꯥꯎꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯃꯗꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕ ꯄꯨꯟꯅ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ꯫ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯨꯀꯤ ꯑꯗꯨꯅ ꯂꯝꯕꯣꯏ ꯀꯕꯨꯏ ꯈꯨꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯍꯦꯟꯅ ꯀꯨꯝꯊꯔꯛꯂꯒ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯂꯥꯛꯂꯒ ꯃꯤꯑꯣꯏ 4 ꯑꯗꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥ-ꯃꯆꯥ ꯑꯗꯨ ꯍꯥꯟꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯊꯣꯛꯔꯛꯈꯤ, ꯑꯗꯨꯕꯨ ꯊꯤꯌꯥꯝ ꯁꯨꯃꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯅꯕꯗꯤꯞꯇꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕꯗꯒꯤ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯥꯃꯣꯟꯖꯥꯎꯒꯤ ꯂꯣꯏꯅꯕꯤ ꯂꯟꯗꯣꯅꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯣꯃꯦꯟꯗ꯭ꯔꯣꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯈꯥꯝꯕꯗ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯥꯡꯃꯛꯇꯗ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤꯇꯣꯝꯕ ꯆꯦꯟꯈꯤ, ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯇꯥꯟꯅꯔꯒ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯔꯒ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯃꯥꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ, ꯀꯨꯀꯤꯁꯤꯡꯅ ꯁꯦꯠꯇ ꯃꯤꯑꯣꯏ 5 ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ, ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯗꯤ ꯀꯟꯕꯤꯔꯝꯃꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏ 4ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯛꯇꯃꯛ ꯐꯪꯂꯤ꯫ ꯂꯣꯏꯅꯅ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅꯁꯨ ꯃꯩꯇꯩꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯥ 9ꯂꯣꯝ ꯆꯪꯁꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯄꯤ ꯃꯄꯥ ꯂꯩꯇꯕꯒ ꯄꯪꯈꯛ ꯑꯣꯏꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯤꯡꯖꯔꯤꯕ, ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯤꯅꯕ ꯊꯥꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯅ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯂꯝꯂꯒ ꯍꯦꯛ ꯍꯟꯈꯤꯕꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩ ꯍꯥꯏꯔꯤ꯫ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯌꯥꯎꯕ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ, ꯃꯤ ꯍꯥꯠꯅꯤꯡꯕꯇ ꯍꯥꯠꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯗꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯒꯦꯠ ꯐꯥꯎꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯦꯂꯤ ꯆꯠꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯤꯍꯥꯠꯄꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯂꯩꯅ ꯃꯤ ꯍꯥꯠꯍꯜꯂꯕꯅꯤꯅ ꯃꯁꯤꯒꯤ ꯗꯥꯏꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯈꯣꯡꯗ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯠꯇ ꯊꯝꯕꯤꯔꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫